KARIGUMBA ADOMMA 4-wheelers NATRAGA heavy 4-wheeler THAUDUNA National Highway SINGDA LAKPA TARABADI AMADI MANIPUR dagi GUWAHATI NATRAGA Delhi GUMBA National Highway FAONA CHATKADABA city SINGDA LAKPA TARABADI ADOMGI GARIDA FASTAG NAPTRAGADI LAMBI LAMAKHANGDA LEIRIBA TOL PLAZA SINGDA MATAM SANGNA GARI KHAMBAGI KHUDONG CHADABA KAYA SOIDANA MAYOꯛꯅꯒꯅꯤ हिराम असिगी मतंगदा Assam Beuro Dagi Akhanaba Paodam लौमिनसि National Highway da gari thauduna chatpa haibasi araiba nate kanagumba amana lambi lamshangda gari thauduna chatpa matamda soidana khudong thiba oibagi chingnaba lei karigumba adomgi 4-wheeler gari da FASTAG napsin batarabadi National Highway gi lambi mafam kayada gari singbu soidana khamlagadaba toll plaza khudingmakna sel hena lawgadaba awaba amadi soidana kokpa ngamlagani aduga karigumba FASTAG NAPTRAGADI toll plaza khudingmakna soidana sel hena lawbagi khudong chaba lawkhigani haibasi soidraba wafamni chaliba chahi English ngani kunga February 13 tagi FASTAG naptaba gari singi oina National Highway da cash lane leiraroi haibagi wafam lauthokrabani Ministry of Road Transport and Highways na February 15 amadi 13 ki ahing nongyai dagi National Highway singda FASTAG lane thamlagani hainasu lauthokrabani gari da FASTAG napana gari thauriba singna toll plaza singda sel anirak pibagi awaba amadi lambi gi ayetpa leiraroi daba maramna matam chana panthung yoba ngamlagani haibagi thajaba leiri karigumba adomna thauriba 4-wheeler aduda valid oidaba FASTAG naptaba tarabadi National Highway gi toll plaza singda sel anirak thokna pidaba yadabagi awaba lekhigani FASTAG haibasi gari gi windscreen da napkadaba toll plaza singda masa matomta digital payment oina sel piragadaba radio frequency identification oiraba technology makhalamani FASTAG naplaba gari amana toll plaza singda leptuna matam manghanbagi awaba leiraroi hairi National Highway singda gari thauriba singna sel pina nabagi toll plaza singda queue leptuna matam sangna manghanbagi awaba leiraroi daba maramna matam chana panthung yoba ngamlagani hainasu Ministry of Road Transport and Highways ki maikai dagi khangalakhrei panba yabadi Ministry gi lamjing lamtak matungina FASTAG naplaba gari amaga FASTAG naptriba gari amaga National Highway gi toll plaza sing lanthokpa matamda kari khenaba leibagi haibasi amukta yengminasi panba yabadi Union Minister Nitin Gadkari na Lok Sabha da laukthokkiba matung ina lakliba chahi amagi manungda National Highway da leiba toll plaza singda GPS system thamjilagani hairi नेशनल हाईवे अथॉरिटी का एक रूल्स है, सबको मानना पड़ेगा। हर गाड़ी ऐसे देके जा रहे हैं, बाकी जो गाड़ी अभी तक नहीं लगाया वो जरूर लगाना चाहिए। लगा के फास्टैग ऐसा एक चीज़ है, आप लोग टोल पे इंतजार करना कोई ज़रूरत नहीं। फास्टैग लगाने के बाद आएगा और जाएगा, पूरा ये रुकावट नहीं आएगा। इसलिए आप लोग को तहे दिल से शुक्रिया करता हूँ कि आप लोग ज़रूर फास्टैग लगाइए। National Highway da gari ningtamna amadi ayat apan amata yauduna thauba tarabadi gari da FASTAG napsinba haibase tangai phade FASTAG napsinmana gari gi thau amadi sangadaba sel gi sading soidana hingba ngangmani amadi matam likna changani haibase aikoi punamakna thangdinminaba pai cameraman Utpal Baru Galoina Amanta Morangtham Times of Manipur National Highway Assam